Khongbu Manga Fitness Center Kumbina Sinduna Fitness Center asigi sanaroi Pritam Nahak Pamna Mr. Manipur 2024 contest silver medal amate inter college bodybuilder ta gold medal fanglakpada harau nungaiba phongdoktuna taramna okpagi thoram ama Kumbi Ibudau Sandong Khongbu Manga ge harau thilda pangthokre thoramatuda Kumbi asigi MLA S Premchandra Kumbi Municipal Council के caretaker chairperson W Priyoranjan Moirangi Deputy Inspector of Schools M Meghachandra Oriental Higher Secondary School के founder Sanatombi National Awardee N Santakumar Social Worker National Youth Awardee KH Lila Chandra Kumbi Sandong Upper Primary School के Headmaster National Teacher Awardee KH Indra Kumar na thoiba mitunglen sing oina saruk yakhe thoramatuda Khongbu Manga Fitness Center Kumbi na Pritam da Khudol Pot Piduna Pukning Thawatki Loinana Kumbi Sigi MLA S Premchandra na gold medalist Pritam Nahak Pam Amate Khongbu Manga Fitness Center Kumbi da Selgi Mana Piduna Pukning Thawatki Tharam Aduga Mari Lainana Kumbi Sigi MLA S Premchandra na Hai Lamdamasi da Sana Khotna Bada Haurak Lipa Naha Kayabo Mayai Kaba Nishadagi Kanbata Natana Aranba Lambida Chatki Kadabadage Karada Oirabashu Kanbangami Yaushang Matamda Manipurda Leriba Laikai Laikai Club Amata Chithadana Sport Pangtoktuna Haurakliba Naha Kudingmak Shana Khotnabada Thawa Yaushin Hanba Changi Sanaroi Shingna Masa Masana Pamjaba Masana Singh Aduda Hanba Laitaba Thaunaga Loinana Mai Pak Naba Hotnarabade Manipurdagi Malemgi Thakta Masak Naiba Sanaroi Kaya Ama Putok Pangamgani ACSC dagi afaba sanaroi amati lairik laishuda mithoi mihenba mahairoi kaya ama puthoknaba hotnabada aikoi pumnamaki achouba mateng changi haina mahakna makha takhi Sakiba 2023 gi megi tang umdagi tokiba aikoi gi marakta tuning de crisis asna aikoi de pigi ba saiteng sina baram hoerga akoi de tawgu de thaba kuding mak kiram kuding mak koi loi de mak difam tawlai tawgu de tamna koi Kasi mang election bilbi CSL ma'am, ahalam ma'am, sinaw ma'am, kan no kon nadana Manipuri mahuk sagi Manipur kaya na ba amadi tongan man ngambon dai talong narga koi tak nataming dawa hore akoy ma'am kuno support to minadana inaw pitram gumba tongan do gold medal slogan na maya mama ayi ke industry ki tolak pa amadi tolak na bukan na akoy ma'am kuno kan midana to masing pwede ba Manipur gi tangdulay ta ba piba masya koy hana gi kubi kendra Hanagi inta pa Manipur imay sa sinaw ko niya punna hingin na bada amana amabu jasat taw taw zaha ko yan bado adu hajalan no wana bada asigi magaling sin bili bahalam nam sin sinaw sin so budai talay adu tunda raka do kya gid ba apa kunaya mo gid ba ko inaw putron ko ba asing jam putok patarkan boy ide do kitang adu na hasag saraba basidi atay hathe ay ya ko na ba ma sangi Sibana ba khangna ai hona jangi aduga namlu honna oja aduga ai mai ba jingna support am ki ko sangi